ꯁꯥꯟꯅꯕ ꯑꯃꯒ ꯂꯩꯕꯅꯤ ꯃꯅꯤꯡꯗ ꯑꯣꯇꯤ ꯂꯩꯍꯧꯔꯦ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯃꯔꯩ ꯌꯦꯡꯉꯨ ꯍꯣꯁꯇꯥꯜ ꯂꯪꯊꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯨ ꯁꯤ ꯉꯥꯡꯁꯦ ꯀꯩꯅꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯌꯦꯡ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯄꯨꯡꯒꯤ ꯂꯪꯊꯣꯔꯛꯏ ꯃꯁꯥ ꯌꯦꯡꯉꯨ ꯌꯦꯡꯖꯧ ꯑꯩ ꯂꯧꯕꯩꯅꯦ ꯍꯥꯏ ꯕꯦꯂꯥ ꯄꯄꯥꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯂꯥꯁꯦ ꯇꯨꯝꯗ꯭ꯔꯤꯕꯀꯣ ꯁꯨꯔꯕꯩꯆꯤꯜꯅ ꯃꯌꯥꯝ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯕꯦꯂꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯕꯦꯂꯥꯁꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔ ꯂꯩꯔꯦ ꯕꯦꯂꯥ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯃꯁꯥ ꯁꯥꯒꯠꯄꯅꯦꯕꯀꯣ ꯃꯁꯥ ꯁꯥꯒꯠꯂ ꯃꯇꯨꯡꯗ ꯀꯩꯝ ꯆꯥꯎ ꯌꯥꯗꯕꯒꯤ ꯉꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯂꯧꯔꯒ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯆꯤꯟꯒꯁꯦ ꯈꯔ ꯀꯪꯉꯕꯅꯦ ꯍꯥꯏꯕꯀꯣ ꯃꯥꯁꯇꯔ ꯗ꯭ꯔꯤꯞ ꯌꯥꯔꯤ ꯇꯞ ꯇꯞꯅꯀꯣ ꯌꯨ ꯏꯟꯇꯦꯁꯀꯤ ꯂꯩꯔꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯕꯦꯂꯥ ꯕꯦꯂꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯝꯃꯤꯟꯅꯔꯁꯦ ꯑꯝꯇ ꯃꯌꯥꯝ ꯀꯪꯉꯕꯅꯦ ꯕꯦꯂꯥꯁꯦ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯇꯧꯔ ꯂꯩꯔꯦ ꯃꯌꯥꯝꯀꯣ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯐꯥꯎ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯃꯁꯥꯁꯦ ꯏꯔꯤꯇꯦꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯉꯥꯡꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯁꯤꯗ ꯅꯥꯏꯌꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯑꯅꯥꯕꯁꯤꯡ ꯃꯣꯏꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯦ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯌꯥꯝ ꯇꯧꯅꯩꯌꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯍꯥꯎ ꯁꯥꯎꯅꯤꯡꯕꯗꯣ ꯍꯩꯅꯗꯕꯤꯗ ꯌꯨꯝ ꯆꯠꯁꯦ ꯇꯧ ꯂꯩꯔꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤꯀꯣ ꯋꯥꯔꯦ ꯑꯩꯁꯨ ꯉꯝꯗꯦꯕꯀꯣ ꯏꯁꯥ ꯑꯗꯨꯗꯨꯅ ꯎꯗꯤꯌꯦ ꯁꯤ ꯐꯩꯖꯨꯞ ꯁꯨꯞꯄꯦ ꯁꯝꯒꯗꯤ ꯑꯝꯇ ꯍꯥꯠꯇ꯭ꯔꯤꯕꯅꯤꯅ ꯁꯤ ꯈꯪꯕ꯭ꯔꯥ ꯃꯥ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯃꯤꯟꯅ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯃꯁꯥꯗꯣ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯄꯨꯈꯠꯂꯒ ꯍꯥꯏꯗꯤ ꯄꯝꯈꯠꯂꯒ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯑꯕꯅꯦ ꯃꯣꯏ ꯑꯦꯗꯃꯤꯠ ꯇꯧꯔꯣꯅ ꯇꯧꯔꯦ ꯌꯥꯝ ꯂꯥꯡꯉꯦ ꯃꯦꯗꯥꯝꯁꯤ ꯂꯩ ꯁꯥꯟꯅꯔꯤꯁꯦ ꯖꯒꯣꯊꯤꯂꯥ ꯃꯅꯦꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯅꯥꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯉꯥꯡ ꯅꯥꯕꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯕꯦꯂꯥ ꯃꯄꯥꯟ ꯍꯥꯏ ꯃꯅꯨꯡꯗ ꯂꯩꯍꯧꯋꯤ ꯆꯥꯛ ꯆꯥꯔꯤ ꯀꯌꯥꯝ ꯆꯥꯎ ꯌꯥꯗꯦꯕ ꯑꯗꯩ ꯃꯥ ꯆꯥꯅꯤꯡꯗꯦ ꯑꯗꯩ ꯑꯩꯁꯨ ꯃꯅꯨꯡ ꯆꯥꯗꯕꯗꯣ ꯉꯥꯍꯤꯡ ꯃꯅꯝ ꯀꯩꯀꯥ ꯅꯝꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯝ ꯉꯥꯍꯤꯡꯈꯥ ꯃꯅꯝ ꯌꯦꯟ ꯀꯥꯡꯁꯣꯏ ꯃꯅꯝꯗꯣ ꯆꯥꯕꯗ ꯃꯣꯏ ꯍꯩꯅꯔꯣꯏꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑ ꯆꯥꯕꯅꯦ ꯂꯥꯏꯔꯤꯛ ꯀꯥ ꯁꯣꯝ ꯂꯩꯔꯦ ꯀꯣꯛꯀ ꯆꯤꯛꯑꯦ ꯁꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯝꯕꯅꯦ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯨꯛ ꯍꯥꯞꯄꯤꯅꯦ ꯑꯣꯅꯤꯡꯉꯦ ꯇꯧ ꯂꯩꯔꯦꯕꯀꯣ ꯅꯣꯁꯤꯌꯥ ꯐꯤꯜ ꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯇꯥꯕ ꯆꯞ ꯃꯥꯟꯅꯔꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯂꯥꯁꯦ ꯇꯨꯝꯗ꯭ꯔꯤꯕꯀꯣ ꯌꯨꯝ ꯆꯠꯅꯤꯡꯉꯦꯅ ꯉꯁꯥꯏꯗꯩ ꯇꯧ ꯂꯩꯔꯦ ꯑꯩꯁꯨ ꯇꯨꯝꯍꯟꯗ꯭ꯔꯦ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯦꯕ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯉꯁꯥꯏ ꯁꯤ ꯗ꯭ꯔꯤꯞꯁꯤꯁꯨꯅꯦ ꯉꯁꯥꯏ ꯂꯥꯛꯄꯗꯒꯤ ꯀꯥꯞꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗꯦꯕꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯇꯞꯅ ꯊꯥꯕꯒꯤ ꯇꯨꯝꯅꯤꯡꯉꯦ ꯅꯠꯇꯦ ꯀꯩ ꯗꯣꯛꯇꯔ ꯍꯣꯔꯦꯟ ꯅꯔꯁ ꯂꯥꯛꯑ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦꯕꯀꯣ ꯕꯦꯂꯥꯏ ꯄꯄꯥ ꯆꯠꯈ꯭ꯔꯦ ꯃꯥ ꯂꯦꯛꯄ ꯌꯥꯗꯦꯕꯀꯣ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯐꯝꯃꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯦꯕꯀꯣ ꯏꯁꯥꯁꯦ ꯑꯩꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯑꯦꯟꯇꯤꯕꯥꯏꯌꯣꯇꯤꯛ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯑꯗꯨꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯆꯥꯅꯕ ꯄꯨꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯦꯂꯥꯒꯤ ꯐꯤꯔꯣꯜ ꯅꯨꯡꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯔꯒꯦ
ꯒꯥꯔꯤꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯒꯥꯔꯤ ꯁꯣꯠꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯈꯕꯔꯗ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯏꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯍꯥꯏꯗꯤ ꯈꯨꯠ ꯅꯥꯝꯕꯅ ꯅꯝꯕꯗꯣ ꯊꯧꯕꯗꯣ ꯍꯩꯇꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯠꯆꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯆꯪꯉꯅꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯃꯦ ꯕꯦꯂꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯌꯦꯡꯁꯦꯕꯀꯣ ꯇꯨꯝꯃꯤꯕꯨꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯁꯦ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯏ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯕ ꯑꯃꯒ ꯂꯩꯕꯅꯦ ꯑꯁꯣꯝꯗ ꯃꯅꯤꯡꯗ ꯑꯣꯇꯤ ꯂꯩꯍꯧꯔꯦ ꯕꯦꯂꯥꯒꯤꯅ ꯆꯠꯂꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯊꯥꯏꯁꯤꯅꯀꯣ ꯃꯣꯏꯁꯤꯗ ꯆꯥꯛ ꯄꯤꯕ ꯂꯥꯛꯄꯗꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯗ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯆꯥꯗꯣꯏꯕ ꯀꯥ ꯌꯧꯔꯦ ꯍꯧꯒꯠꯂꯕꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯁꯤꯁꯨ ꯍꯥꯅꯤꯡꯉꯦ ꯍꯥꯟꯁꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯁꯨ ꯍꯥꯅꯤꯡꯉꯦ ꯕꯦꯂꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯁꯨ ꯃꯥꯏ ꯃꯌꯨꯡ ꯍꯜꯍꯜꯂꯨꯈꯤꯒꯦ ꯃꯄꯥꯟ ꯊꯣꯛꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯛꯑꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯍꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯇꯜꯂꯦ ꯃꯥ ꯑꯗꯨꯗꯤ ꯐꯁꯨ ꯐꯧ ꯌꯥꯜꯂꯦ ꯑꯁꯤ ꯂꯧꯊꯣꯛꯍꯟꯒꯦ ꯁꯤꯁꯇꯔꯗ ꯍꯣ 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 ꯕꯦꯂꯥꯒꯤ ꯃꯈꯨꯠꯀꯤ ꯀꯩꯅꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯌꯪ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯐꯣꯟꯒ ꯂꯪꯊꯣꯔꯛꯑꯦ ꯀꯩꯅꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯂꯧꯊꯣꯛꯄꯗꯣ ꯃꯣꯏ ꯅꯔꯁ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣꯀꯣ ꯅꯝꯕꯤꯒꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯅꯝꯗꯕꯅꯦ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯗꯣꯛꯇꯔ ꯂꯥꯛꯑꯝꯃꯦ ꯃꯥ ꯍꯥꯏꯗꯤ ꯚꯣꯃꯤꯇꯤꯡ ꯁꯦꯟꯁꯦꯁꯟ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯅꯤꯡꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯀꯥꯞꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯀꯦꯅꯨꯂꯥ ꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯖꯦꯜꯀꯣ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯝꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯊꯤꯟꯗꯣꯏꯅꯦ ꯑꯁꯣꯝꯒꯤ ꯑꯉꯥꯡꯁꯤꯅ ꯂꯤꯚꯔ ꯏꯟꯐꯦꯛꯁꯟ ꯇꯧꯔꯤꯅꯦꯕꯀꯣ ꯃꯥꯁꯨ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯛꯄ ꯁꯣꯝꯒꯤ ꯗꯤꯆꯥꯔꯖ ꯇꯧꯈꯤꯗꯣꯔꯦ ꯆꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯝ ꯆꯥꯎ ꯌꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯕꯤꯁꯀꯤꯠ ꯗꯥꯔꯛ ꯐꯦꯟꯇꯦꯁꯤ ꯑꯗꯒꯤ ꯂꯤꯇꯜ ꯍꯥꯔꯠ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯕꯗꯣ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯆꯥꯅꯤꯡꯗꯦꯅ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯋꯥꯏꯌꯦ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯆꯥꯎꯊꯣꯛ ꯌꯥꯗꯕꯁꯦꯀꯣ ꯑꯩ ꯂꯧꯕꯩꯅꯦ ꯍꯥꯏꯌꯦ ꯕꯦꯂꯥ ꯄꯄꯥꯅ ꯆꯥꯒꯟꯗꯦꯕꯀꯣ ꯑꯩꯁꯨ ꯄꯪꯑꯣꯗ ꯑꯣꯕ ꯁꯤꯗ ꯑꯝꯇ ꯌꯦꯡꯉꯣꯅ ꯕꯦꯂꯥ ꯃꯆꯥ ꯕꯦꯂꯥ ꯍꯧꯖꯤꯛ ꯕꯦꯂꯥ ꯂꯣꯂꯤꯄꯣꯞ ꯆꯥꯔꯤ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯗ꯭ꯔꯤꯁꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯏꯕꯥꯅꯤꯀꯣ ꯍꯣꯏ ꯕꯥ ꯑꯩꯅꯀꯣ ꯁꯤ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯦꯠꯐ꯭ꯂꯤꯛꯁꯇꯀꯣ ꯋꯦꯟꯁꯗꯦ ꯁꯤꯖꯟ 2 ꯌꯦꯡꯉꯤꯕꯀꯣ ꯕꯦꯂꯥꯒ ꯊꯤꯡ ꯃꯈꯨꯠꯇꯣ ꯌꯥꯝ ꯄꯥꯝꯃꯦ ꯕꯦꯂꯥꯗꯤꯀꯣ ꯋꯦꯟꯁꯗꯦꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯈꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤꯗꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯦ ꯃꯥ ꯂꯣꯂꯤꯄꯣꯞ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯌꯦꯕꯀோ ꯃꯥ ꯂꯦꯛ ꯂꯦꯛꯇꯅ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯝ ꯈꯔ ꯍꯥꯏꯗꯤ ꯄꯤꯖꯔꯤꯕꯀꯣ ꯂꯣꯛ ꯊꯨꯡꯉꯒꯁꯨ ꯍꯥꯏꯗꯤ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯣ ꯌꯦꯡꯉꯁꯤꯔꯥ ꯅꯣꯛꯑꯣ ꯁ꯭ꯃꯥꯏꯜ ꯅꯣꯛꯑꯣ ꯌꯥꯗ꯭ꯔꯦ ꯃꯅꯦ ꯂꯥꯛꯑꯦ ꯃꯅꯦꯅ ꯆꯥꯛ ꯊꯤꯜꯂꯛꯏꯅꯦꯕꯀꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯗꯅ ꯑꯣꯜꯂꯛꯀꯅꯣ ꯍꯥꯏꯕ ꯌꯦꯡꯉꯨꯁꯦ ꯐꯣꯟ ꯌꯦꯡꯉꯨꯁꯦ ꯑꯩꯁꯨ ꯉꯥꯛꯇꯪ ꯇꯨꯝꯗꯧꯔꯦꯕꯀꯣ ꯃꯤꯠꯀ ꯂꯣꯏ ꯄꯣꯝꯃꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯈꯅꯥꯎꯒ ꯂꯣꯏ ꯈꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯆꯥꯛꯀ ꯇꯤꯐꯤꯟꯗꯒꯤ ꯄꯨꯔꯛꯑꯦ ꯕꯦꯂꯥꯗꯤ ꯀꯩꯝ ꯆꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯗꯤ ꯃꯥ ꯆꯥꯅꯤꯡꯕ ꯉꯥꯏꯔꯒ ꯃꯥꯏ ꯄꯤꯖꯗꯣꯏꯅꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤꯀꯣ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ DIG ꯅꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯆꯦꯛ ꯇꯧꯕꯩ ꯍꯟꯗꯛ ꯃꯣꯏ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯑꯝꯗꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯃꯥꯜꯍꯜꯂꯝꯃꯦ ꯍꯧꯖꯤꯛꯁꯤꯅ ꯗꯣꯛꯇꯔ ꯑꯝꯇ ꯂꯩꯇꯕꯤꯅꯦꯕꯀꯣ ꯃꯣꯏ ꯀꯦꯝ ꯃꯅꯨꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯁꯥꯎꯅꯤꯡꯉꯦ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯃꯔꯖꯦꯟꯁꯤ ꯔꯣꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯀꯩꯅꯣ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯨꯗꯣꯏꯅꯦꯕꯀꯣ ꯕꯦꯂꯥꯒꯤ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯈꯤꯒꯦ ꯃꯥ ꯐꯣꯟ ꯄꯤꯌꯣꯅ ꯇꯧ ꯂꯩꯔꯦ ꯃꯉꯣꯟꯗ ꯐꯣꯟ ꯄꯤꯔꯒ ꯑꯃꯨꯛ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯆꯔꯛꯑꯒꯦ ꯃꯥꯒꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯒꯤ ꯇꯧꯅꯦꯕꯀꯣ ꯃꯥ ꯂꯦꯡꯃꯟꯗꯅ ꯅꯝꯗ꯭ꯔꯦꯕꯀꯣ ꯐꯥꯅꯕꯗ ꯑꯦꯟꯇꯤ ꯔꯦꯕꯤꯁꯀꯤ ꯍꯤꯗꯥꯛ ꯀꯥꯞꯈ꯭ರೆ ꯑꯩꯁꯦ ꯍꯩꯍꯧꯗꯦꯕꯀꯣ ꯕꯦꯂꯥꯁꯦ ꯍꯥꯏꯗꯤ ꯍꯧꯗꯣꯡꯅ ꯆꯤꯛꯄꯅꯦꯕꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯧꯗꯣꯡ ꯆꯤꯛꯄ ꯍꯥꯏꯗꯤ ꯍꯧꯗꯣꯡꯅ ꯈꯣꯠꯄ येंजो वीडियो तू कैसे रो रही है देखो खुद देखो दिखा दूंगी मैं इसको खुद ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯝ ꯁꯥꯎꯕꯅꯦꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯃꯨꯛ ꯃꯁꯥ ꯁꯥꯒꯠꯂꯛꯇꯅ ꯀꯦꯃꯦꯔꯥ ꯊꯤꯟꯗ꯭ꯔꯤꯕꯀꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯅꯠꯇꯦ ꯕꯦꯂꯥ ꯄꯪꯁꯥꯎ ꯁꯥꯎꯋꯦ ꯍꯥꯏꯕ ꯑꯗꯩ ꯍꯥꯏꯗꯤ 101 ꯑꯃꯨꯛ ꯇꯦꯝꯄꯔꯦꯆꯔꯗꯣ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯇꯅ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯃꯔꯩꯁꯦ ꯌꯦꯡꯉꯨ ꯍꯣꯁꯄꯤꯇꯥꯜ ꯂꯪꯊꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯨ ꯁꯤ ꯑꯉꯥꯡꯁꯦ
Maggi Maggi ko. Ay kem chade mo ko. Ay isa na ito sa saray Maggi. Morok sa mga niya na belay pa Maggi. Kore. Mazu mas mapaan dum lay manung dane mi to pa lay biya de ko. Mi ama den lay biya de bela su haidi kung hambam dak may capsule ni tin jengre bako keluna hapta bagi fiber haidi masa sagat pado handa na ba lai si cha gi ke ma bela tum ni bela pa so ha pe changa mane bako mi lai ten amu moi mi ani so lai biya de ba de wa re jo itom lai mi na yam si cha ba lo gram mu cha ge apa Ma'am, hojik bela pa mapan tholi ne baka bela tum hore hojik sakai pu me ayuk ai nungdang gi pung trama thoi ta dore bako nu dukan na tari bela do ai thangna ba bet ki mo angang ma da yeng biram mo ham ni bako nong tai me ulak ke Belazu haidi amuk haidi sara ido kai gino kho ino haidi kadai kai maram gi masado saban dino na amuk blood test nau na taw dori ba ko sample thaga heng report lakani ma'am like haidi ma'am ju ai nai su like kram ba ko han bio thuna na kem na ta bida report su kem le bena te dum sagat podo han de ha ba kai gino khang ambulance re si doctor manu ma'am tanga ge Yang bela pa manong tindal ni ba ko asom shortcut te chat pa do si thono lem kana loi lo khan la ngai lon tam ne ko to oti me ya ye ki jaw haina da bai ko na mai ma haina de ba ko ma de gi ma ban de zu hai di ka ta ke me de ta ge di tum hori ai jai ke yo hai bam chu ki de na wa ga kem thong lo khang ne ma changa ge so tang bo thau ra ge tum da gum ta ne